Anouba Manipur among oiraknaba hotnabada MP Amana Kadai Phaoba Touba Ngambage Haibadu Meeyamda khongannaba politics da khongdarakkhibani haina Inner Manipur da Congress Party ki meerep oiriba Dr Angomcha Bimol Akoijam na phongdokkhre. Wafam ase mamangi general election da Nauria Pakhang lakpa AC dagi Congress ki meerep oikiba Dr S Manauton ge Mekola dai laiba yumda handaki tarakanipan suba Lok Sabha mikhalga mari lainana pangtokpa miyamgi khanannaba mifam amada mahakna phongdokkibani. Congress Party ki MLA Keranjit, MLA JS Lokeshwar, Hanagi Minister and Loken Amadi constituency asigi miyoising yauna pangtokiba mifam aduda Dr Angomcha Bimol Akoijam na hai Anouba Manipur ama puraknaba hotnabada hauzik laiba political culture ase hongdokpa mathau tai. Politician natraga MP amana miyamgidama Kadai Phaoba Touba Ngambage Haibadu Meeyamda khanghanba pambadagi handaki mikhal asida meerep ama oina thorakpani. Karigumba Meeyamna nungsibadagi handaki mikhal asida mai paklabdi MP amagi thaudang chapchana utkani madu Meeyamna khanglakpa mikupta politics Anouba mayon ama laktuna Anouba Manipur amagidamak khongthangjinba ngamkani kumja Englishing ani shumna amadagi Manipurda thokhiba thaudo wathok kayagi matangda national gi pau amasung news channel singda wafam kayamanum thamkhre pumnamak asina yaraktabadagi masamak mikhal asida meerep oirage haina changapane khongthang ase thangjinba haukhrabanina ayet apan kaya ama piraklabaso mai leiragadi chatlaroi Karigumba handaki mikhal asida mai pakhaudrabaso miyamgidama karigumba pangthoknaba hotnarami haibadudi thokle mahakna makhatana hai BJP na luchingba lengak asina maitei sing mangnaba thabak tawi haibada thoina laloi madugi khudam ama hairakadi Churachandpurgi khumujamba lekai hairiba mafam asida maitei sing khundarami haibagi mami Phaoba tahandana lampakumna temthoklaga thamdiba asini masida lengakna karigidamak thingba ngamkhidribano Asigumba thawong ase Imphal natraga Tampaki Kukina Khundaba mafam amadada tawkhide Pikraba state asida thokpa irang asi center na loishinge khalabade chayol amagi manungda tawramba yabane hauzik leiriba fibam asidi tawraroi haina khanbadagi tawdabane masina Manipur ase ngasidi aduki matik fibam soklaba manungda kangkhong chaiba haibadu ohele haina Dr Angomcha Bimolda makhatana phongdokhe Mifam aduda MLA Keranjit, Hanagi Minister and Loken Amade, Congress Party the meerep oikiba Dr S Manauton and Jingba, Congress Party ki luchingba kayana, makoi oiba wakalon sing Meeyamda thamke. Meeyamna uba politician rajniti wala hai kok ta kainom koi ba pokse ata arab an mo dili chakra lot khini adega ta tongni haina koina uri ba wakalon cha mase ai koi da Anouba Manipur ma lakna hona ba chawra ba sambal ma khaba mana aduna ino je khalisi Meeyamda chingnari ba se thugairaga politician ai se karino MP amana kari to ngami habise ai chahi manga sida Meeyamda muthulam ge sinai khalisi adu ulla kanda mayam khalakane bhaima MP is sumai to bore oh politician is sumai to bore mai sumai to ngam bore aise adu hek urappa mikupta mathangi lak election da noi ozabi mona tawri sidi sumai to we are idra si to roidra ga ahong ba wakhalon ma changa kanda tapna Manipur se Anouba political culture haitare Anouba Manipur ma oirakpa ngamgadra haina na mangzabagi amaso ingon yam kanna yawri ba aina maduna na ina da bole kena changjarais